Kurumjare ISTV News Bank tabriba punwangpo taranokjare hujahanbada ngasigi maruiba poksing lobisi Ukrulgi Buland Bazarda bom pokhaibada myoy ama sire myoy ahumna sogle ILP ga mari lainana fazin kibasing thadu haiduna ngasidagi Ramrampal Higher Secondary School gi mahiri singna class boycott hokre amadi Imphal East Second Division Football League ki champion Star Club Moirang Kampuna boykre Pauk Sanrum Pizre Nasi numidang wairam pung mga minute kuntrarom tabada Ukul District Headquarter ge Buland Bazarda sakti leba bom ama pokhaibada nupi masire myoy ahum soktuna lakanakre Aikoge Ukul Pawmi asang saidana pirakpa pawgi matungina bomadu Buland leba Netu Glass and Hardware store da pokhai kibani tawdo sida lekhidraba nupi adudi Lon Sophie tangba sei kulumdoi mahak Pitriku College da BA first year tamlibu mahiroini solaba singaduna AS dina sahi yankheumdoi mahak tangkhol sanalonge lisingani Nifalda President Orambani mahaki pibam lubadagi Jenims Hospital da purakre solaba atai ani aduna dukan mapu Rajendra Kumar sahi homphomdoi amasung mahaki masanupa Kutu Kumar sahi kontrani bomadu Manipur naga People's Front na pokayan kiba orambayai hari luvasina dukana sida haukibata ahum lomdagi lupala kunmanga ge demand torkibalai hari sayol amagi mamang dasu bom ama dukal gi godown da thamlamagi thodo ama leikre haina ukrul da base tawba Hindu Samaj gi president na aikoi gi ukrul pawmi da phongdor le hari district sida law and order gi fibam phagat le haina district asida thamlamba state security forcing lokthok kibagi loinana PC gi session chama nipu marigi makhada thamlamba athingba lokthokrabani Ramrampal Higher Secondary Student Union gi General Secretary Posangbam Ranjan Maitaibu ILP ihoga mari leinana haukibatang taramari dagi ngasi phawba phajinduna thambabu yaningdaba phongdoktuna school asigi mahiroi sengna ngasi dagi class boycott hokre Student Union gi Finance Secretary Singkai Nganbana Phongdropada General Secretary Ranjan Jauna Student Wing gi Phajin kiba mahiroi khudima condition amat yauduna thadrokadamani makhoi thadoktriba fawba school asida class boycott tawni ILP ga mari leinana khongjang sangsinba thomi singbu Phajin batan natana ngammi haibigi matagum mailoisang singbu suti lokthokpagi thawngasi aranma thabakni aranma toba additional SP Victoria bu kangkatuna thamlaga lanjadaba mahiroi singbuna hakmat pribasi ka henba thawni haiki karigun mak thaduk tatara koi school sing koi lari bawsik school si Rampal High Secondary School si koi school di ka gani dubu koi classing si boycott tor kan da koi class to haloi aduga makatar koi na koi lari ba civil organization amadi ILP student wing haitare si masida ji da torok khudima haitare torok thabak khudima adegi hek nak education framework ta Rampal student union na saruk ya gani madi haibu framework ta sokat ngasi pisataw amadi bisakrmagi thoram mafam kyada pangthonakhi Manipurda khwaidagi sauba cable network ama oriba ISTV network ki office ta pisataw irat thoniduna network asigi thabak thoram singda apanba pidanaba kumang sauksinna manglomda sangsinma ngamnanaba thoniki irat thoni thoramadu network asigi president secretary executive committee gi miyoi sing amadi staff singsu sarugaki Amaromda Moirangkomda leba government press ta Bisakrama Puja gi thoram pangthoke Bisakrama Puja committee government press na sinduna pangthopa thoromaduda printing and stationery gi director Hare Krishna assistant director T Devananda yauna staff kyana sarugake Bisakramabu ira thonibigi thormasi IMC dasu pangthoke thormaduda IMC gi councillor sing member madi staff singna sarugake Amaromda pisataw amadi Bisakramabu ira thonibigi thormasi tongan tongan ba industry workshop press na singba mafam sing dasu paksana pangthonakhe
Uripo Koisnam Lekai Manung Deliba, Maira Paibi, Haudok Lambada, Sobu Todang Lokibi, Lake Hidrabi, Maira Paibi Singi, Ningsing Tormama, Nazi Uripo Koisnam Lekai Community Hall the Pantokre, Uripo Koisnam Lekai Women's Welfare Association Sinduna Pantok Tormaduda, Lekai Sigi, Alaman Sing, Maira Paibi Lusing Bising Amadi, Ward number 6K member in Regisu Surgaki, Lake Hidrabi, Maira Paibi Singing Mapamda, Laisu Katuna Ikai Kumnabu Utki, Hauxi, Maira Paibi, Lusing Oibi Sing the Kudol Port Piduna, Ikai Kumnabu Utki, Ward member in Resina. Matangi Sahida Tarumasi Hena Pak Sound Pangtok no Pahona Ike. Asumana ada pemilih imai pilih hidup singga nasi kaliba anuba kaban kali lakda nasi dekat dekat liba leki jaba ada pemilih imai pilih sing pai hidup tu atau topa Manipuri kacik kueda leki ba ada pemilih imai pilih singna kai liba mahapati bakoi adumba ada pemilih lusin kising leki hidup singna do hai liba thasida makhluk pilih tadi Manipuri adumba Maira Pemigi, Achawa, Bangalama, Sagar Puder, Yamagi, Achawa, Nasi, Uripo Kosanakai, Maira Pemina, Manipurmia, Achawi Tina Bivisi, Aisabaki Makini, Anana, Takachaba, Kolokchari. Joint Committee ILP System Manipuri Makada, Kha Kanglei Apunba Yellow Mill Love, Kairakna Sinduna, Langmaidong, Sorok Mapal, Nisavan Lufna, Langmaidong Kaitel Wakan Biham Chatakre, Lamzau Apunba, Maira Paibi Lufnasu, Lamzau Maya Lekai Community Hall da Wakan Biham Chataki, Yellow Missing, Kananaba ILP Kudakta Sanahalu, Kongjang da Pazin Kibal Lusing Basing, Condition Yaudana Tadu Heidi. Yellow missing see, Mukibaya, people that are Pasida, Koina, Masibu Tingona Bagidama, Koina Kunjan, Wakam Pharmacy Company. Inner Line Permit System, Manipur Sana Lu Haiduna, Joint Committee on Inner Line Permit System, Gelamzing Makada, Moirangi Sunusipai, Amasung, Pubalagi, Mera Pai Bisina, Miam Galunina, Pubaladagi Hauraga, Tamna Popi Pauba, Naranumidang, Rally Set Rally Duda, Manipur Inner Line Permit System Sana Lu, Miami Kolau, Taru the Webadi, Langak Persing from Tadu, Kongjang Sangsin Bagidama Fakiba Music, Condition Yaudana Kudak Tadu, Hibernisingba, Kolauka, Lauke. Trinamool Congress ki MLA Marige disqualification ki hearing ngasi chatakre MLA Marige council singna so-called notice ki pakhum pikre hari aroiba hearing mathang thagi kuntreta lepkhre nakalamromda Kim Gangtena Dr. I Evolbigi mathakta thangalkiba disqualification ki matangda pakhum September kuntaruk phawgi manungda piraknaba khangan khre hari hoji pawgi marthana tenba brematan nobinse RIMS की नौना डायरेक्टर ओरलबा प्रोफेसर CS अरुण कुमार ना ngasi RIMS की कैंपस मनुंगदा संगत सागल इबसिंग सतुना यंगचनख्रे खोंगसद अदुदा RIMS की मेडिकल सुपरिटेंडेंट प्रोफेसर अमुबा चीफ अकाउंट ऑफिसर देवेंद्र यावना अते इंजीनियर क्या सुसुरगाखे अमुकोगी मखादा लेबा इन्फॉलेस की आयुको अमदी न्यू कामुगी मखादा कायरंग पॉपुलर यूनियन क्लब अमदी मेरा पाइबी सिंग खुसमनरगा कायरंग दा कांगिदा कापथोखरे हैरी Maitei inat kana neinaba haiba thoromama apopumrut nisinduna singzamai mayangbam lekai deleba thoksom jason rugi yumda pangtokre kana neinaba duda apopumruki lusing ahal lining ba mangi amusung purel huidrom tomso mangangna maroiba myoi singoina saruyake Satkiba July tang tara nithuida langthabal kunjida bom pokhaibida myoi taruk sokhiba duda phibam tina sokpa myoida sarkarna lupa lakh ama amadi khara sokpana lupa lising kun pigini haina lokhiba warefadu layangbada sangkhiba senphamga ka hena khenabana senfam hegatna PU haibada sarkarna tabidre haina thododugi matang semkhiba joint action committee na khanglakli sarkar gi thongbu yaningdo phongdoktuna ngase hing nongyai dige Indo Brahma Road ta Lilong Usoipokpi Bazar Fawn seliba makal khudimaki gari sing thingbi khongjang dabi phangdriba phawba sathagini haina JSN thadorpa cherolamana khangalakli athingba sida anayek dharmakrama mai sing education amade mediana singbadi komthokani hairi State Security Force singna miyam ga karamna naksinna thabak tawgani haibigi matangda Manipur University Center for Human Rights ki mayri sing amadi Bisnupur District Police Official singa interaction program ma pangtokre
Bisnupur District Police ki complex ta pangtok ba tormudu da district asigi additional SP LO TS Bikramjit Manipur University Center for Human Rights ke coordinator Dr. M Suresh Kumar na athoiba bithunglan ching oiki Mayori singna hangba wangi pakhumda additional SP LO Bikramjit na lisingani tarahumdoi da Bisnupur district oina police station sing da punna case sahum sumna taret register toki lisingani taramari gi oina hauzik phawda case sani humutara nithoi register tore masigi manungda case sani nipunithoi dispose tokre case taratarukna charge sheet thangat khre hari mahana makha taraduna case sing asigi manungda mi hatpagi case ama crime against women's ke case ama amadi NDNPS da case ama punna case ahum conviction pikre road accident gi oina case hompumapal register toki government security forcing asi miambu ngak senduna leba asibu santi oina lehen bada mateng panglibani phibam asida miam gi mateng amata yaudrabadi thabak amata mai pakna pangthok na ba hona bada sauna khudong sad balai haike any report lama lakwa kanda report che mana ai lawroi hana mai ignore to ya de madu toroga di supreme court ki order india na mai contempt of court chabya ba prim bodum de ni adu masine khangden biyo no hi report to yaudra ga investigation hawda kudong cha da mi amale anu report to tor matung da leibo osiduna my proper investigation starting of the investigation horo ka do adu masi hainengi madu natadna khoi laikai de kaida mob sagatana kotana any khoi illegal oi mong da tawdudi tawaning de Manipur University Center for Human Rights ke coordinator Dr. M Suresh Kumar na government security force samadi miyamani ki marakta apaba mari thamnabagi pandamda ngasigi program asi pangthokpani haike afaba Manipur ma program bi demakta akoyi human rights ki satra as well as with the message pb ga masida mokoina kamaina FIR to do no masi procedures kai no haibana chingba ko legal system si kaidana ba anything akoina to matanda lo khongong le kana bi demakta akoyi police sing sida human rights protector moina makhoi de su kya myamna masi knowledge praja piba ngabada ge do police ka kusam daraga akoina knowledge masi satra sing share to ga afaba Manipur ma program bi demakta ngasi nungthil pung ama minute kunthrarom taba matamda Nupilal complex mamangda angoba masugi Maruti car registration number MN048411 asina Activa MN01V4610 asida thengbada Activa tongduna lakpa Bisnupur pebam awang lekai dege Bikananda pebam amadi pebam sangita sokpadege hospital la lekanakre Aituk amadi Bisnupur district Manipur Lomi Luf anina khusum naduna workers education day gi torom ngarang kokta ward number Nepal da pangthokre taramasida Aituk Manipur gi vice president S Kamal Singha amasung angom miasu sargaki Cultural Research Center Manipur gi member Dr. Mayang Lambam Sadananda da USA gi Universities of Missouri Columbia da tha ahungi Center for Studies in Oral Traditions work tonanaba Albert B. Lord Fellowship pirkle hari folklore gi performance study da oral formulates theory puthona bagi damakta singthanariba Americans folklorist Albert B. Lord Kiming da fellowship asi fangba malem goina ahum suba scholar Sadananda oire Dr. Sadananda Iroisemba Mayang Nambam lertagi lekhidaba Mayang Nambam Bokul amasung Mayang Nambam Bilasini gi masanupani mahak hauzik Naurem Birhari College da assistant professor oina thabaktori hauzik pawgi marakta natinba be amam kalumai se break matungda amukusan taranok sri Wangjing SK lekai apunba maida paibi lufna Wangjing dagi salung from chenba auto amadagi yungo liter sama phare phagalaba using miya mamangda mai thaduna mangan khre Sarkar gi loisang godown da matam sangna thabak suramba Consumers Affairs Food and Public Distribution Laborer Welfare Association na matam san khusuman hengalu haina dabi tobudagi hengalakpa khusuman adubo minister amadi minister singi khusabi contractor singira natraga sinmi singira haibasi samam nabama phawle haina association gi serolamana fondrole agastang taratrukta labor enrollment form Summit togde haiduna anoba sinmi sing thazilakuna hanagi sinmi sing thabak adu mulan khre aduga association gi makhad leiriba sinmi sing thabak suba yaroi haiduna tanthoraki video record leiri sinmi sing na thani hena subam nompam khangdana lerekpa sina imung manung awabu phibam amada lerekle lalbatang tara nepal fawgi manungda mari leinaba authority na hangat kiba khusuman naduda thabak suandrabadi mathangi numit tang tara mapal dagi makhal makha kya gi khongjang sangsalagani hairi
Ahanba bets ki oina ngawdong leiba anaba kulumdoi maipangna Siza Hospital Health City da ngarang lem operation tokre tha sigi taramatoi da Directorate of Health Services na Siza Eye Care Foundation langol ga khusam naduna Soyasampur District Hospital da pangthokiba mega eye camp aduda mioi sama kuntret ngawdong laina leramba thengnar khibagi manungdagi ahanba bets oina kulumdoi operation tokibani makatha na September 19 kulumdoi masung kunmanga da lemoriba anaba sing operation togani hairi Village Development Committee amasung New Land Use Policy kudakta sanahandanaba Kuki in P Manipurna Chief Minister da taksin kre Village Development Committee amasung New Land Use Policy si Kuki singna hanadagi sanadun lakliba Traditional Land Use ki tayonabni masina hanagi kul singi administration da sauna akaiba bigini hari hauzi makata nangasigi sanabagi paulo bise Hauzik sanabik pau lobisi Star Club Moirang Kampuna point mapan fangduna Ngangkham Boyboy Memorial Second Division Football League Tournament ki champion oikre Imphal West District Football Association senduna common gi SWC ground chatharkiba Ngangkham Boyboy Memorial Second Division Football League Tournament ngasi loisin kre loisin bigi thormda Imphal East Jila Parishad ki adhyaksha K Tombi common GP ki Pradhan M Nungsirei Imphal East District Football Association ki President KS Mohori amadi All Manipur Football Association ki Mhu Singh Suruyaki chatharkiba Football League asigi ngasi aroiba numit ki sanakiba ahanba match ta Magaw Minuthong Hata Golapatina UDO Hengangbo goal manga amada maitiba pikre Magaw Minuthong Hata Golapati ki goal singadu MD Riyaw Rahman na goal ahum MD Nasir Hussain amadi MD Lahamat na goal amamam sanki UDO Hengangi amatangarba goal adu M Premjin sanki Chatharkiba tournament asigi anisuba match ki sanakibada Star Club Moirang Kampuna TYWO Takhelbu goal ani sunada maitiba pikre Star Club Moirang Kampugi champion oibagi goal ani du L Johnson sanki tournament asida Magaw Minuthong Hata Golapatina point 3 phungna ani suba takre Mapal suba Manipur State League ki ngasi sanakiba match anima draw satkre All Manipur Football Association senduna Imphal ki Mapal Kangjibungda team tara ni thuina sargaduna sathariba Mapal suba Manipur State League ki ngasi sanakiba ahanba match ta SSU Singjamai amadi Manipur Police Sport Club goal amata sanaba gamdana draw satkre match asida Manipur Police Sport Club ki K Priyo Kumar O Somarendro Henry Chawang amadi SSU Singjamai ki MD Sudhir Rahmanda unsupporting behavior gidamakta central referee na yellow card book toki anisuba match ki sanakibada neroka sangakfam amadi nisa thamoibal goal ani ni chanaduna draw satkre neroka sangakfam gi goal ani edu KS Satish amadi TS Boris na sanki nisa thamoiban gi goal ani eduna neroka sangakfam gi M Dhananjoy na on goal sanki atoba goal aduna I Nil Kumar na sanki match asida nisa thamoiban gi Arun Kumar da referee na yellow card book toki hayang ahanba match da USA Kurai amadi draw kwa kethal ga sanagani anisuba ground da Trupu Nambol amadi Krasa Kainoga sanagani Brazanat Kang Association sinduna Sagolbal Nepra Major da leiba Brazanat Kang sangda Kangkuttara matoina surgaduna sathriba ahum suba M Iboyama amadi Puinabati Memorial League Cup not out Kendra wise Kang tournament ki ngasi sanakibada hangang Kendra Kangkutna konthojum Kendra Kangkutpu Pansel Kumathoi Taramatoi kaptuna maitiba pikre Imphal West District Football Association sinduna Komalampaki Artificial Turf Ground da tim taruna saruyaduna sathariba taramanga suba S Birendra Singha Memorial Super Division Football League ki ngasi sanakiba aroiba league round match ta DM Rao Sekmaina KSC Labulenbo goal tarit chunoda maitiba pikre DM Rao ge goal singadu Man Bahadur na goal ahum Aboy Sharma na goal ani Sanju amadi Rozit na goal amamam senki ground asida Imphal West District Football Association sinduna tha si tang tara humdoi dagi tim tara mathoina sarughatuna chatharkiba kumathoi suba L Sangita Devi Memorial First Division Football League Tournament ki ngasi sanakibada Group Center CRPF Langjing amadi Sikal Sajing goal ahum chanaduna draw satkre Group Center CRPF Langjil gi goal ahum adu Kom Lapsan amadi Somurjit na sanki Sikal Sajing gi goal ahum adu Ais
Romario na goal ani sanki atopa goal aduna R Simren sanki hayang ahan ground da wafa wango amadi thau thomigan ga sanagani anisuba ground da YAC school amadi ISNSC Hauribiga sanagani Kuntrani to suba state level sub junior basketball championship ki nupi masagi final da RK Sanatombi Vidyalaya Pangai ki team A amadi team B thenargani Manipur Basketball Association ki miyang makada model club singa makana sinduna club asigi basketball ground da team taramari na sarugaduna satriba Kuntrani to suba state level sub junior boys and girls basketball championship ki ngasi sanakiba nupi masagi ahan semi final match da RK Sanatombi Devi Vidyalaya Hautal Pangai team A na Pitambara English School bu point kuntra manga tarahumdoida maitibu piki ani suba semi final match ki sanaki bida RK Sanatombi Devi Vidyalaya Hautal Pangai team B na Eastern Sporting Union Wangkaibu point kuntaru tarada maitibu piduna final sankibani hayang nungtil pung mari tabda final sanaragani Asiki tang taran pal pang to kadurba Coca-Cola School Tournament saru yagat tim singi manager amadi teaching in charge ke meeting numit asigi pung tarataba matamda All Manipur Football Association ki office pang tolagani manager amadi teaching in charge singna school ki documents sing puroknaba khanglakli September ki tang kunmanga dagi kunganipal fawa senai gi Radha Krishnan Indoor Stadium da pang to kadurba Fast K1 India amadi Asian Championship da saru yanaba Manipur ki sanori tarahundoi khankre Wushu Association of Manipur ki sahi marigi nauna thau pugadaba sing association nasigi general body mifam na khankre chairman da Manaubi Sarangthem president da Clay Khongsai vice president da NJ Iboton treasurer da KSAs Jugindro Hapkre All Manipur Volleyball Association Sinduna Kumalambaki Indoor Stadium da hayangdagi state level mini boys sub junior boys volleyball championship pangthok lagni hari Moirang College na sahi asigi Manipur University Inter College Women's Basketball Tournament ki mapuai kre JP Women College na sinduna college asida team mapal na saru yadun satriba Manipur University Inter College Women Basketball Tournament na solution kre ngasi aroiba numit ki sanaki bada Moirang College na Biramongol College po point kuntra mga kunipal da maitiba piduna champion oikibani match asida Biramongol College ki sana zawina best player ki mana phangkre ngasi nongmagi okiba ay ngasagi pau pizri ICAR lampel patigi phongba pau gi matungina ngasigi khwaidigi saba degree Celsius kunthrom doi dasmik mapal khwaidigi ingba degree Celsius kumatoi dasmik nipal nungsita yawbai sing manal gi sang ayukta sada marfutara humdoi nungtildina sada yangkai mari nongjugi sang nil loisalak pada ngasigi muru pau sing amuka na pizri ukrul gi Viewland Bazar da bom pokhai bida myoy ma sire myoy ohumna soklai ILP ga mari leina na fazin kiba sing thadu u haiduna ngasidagi Rama Paul Higher Secondary School gi mahirui singna class boycott hokre amadi Imphal East Second Division Football League ki champion Star Club Moirang Kampuna boykre asigiri ISTV na tizapo matan silojire ming tabribu simbu aroiboina khurumjare